ngasi Manipur se thoiba thodo wato kaya si ngasi ayong mislegi kogi ayimba apaba Manipur ma pibiro ay thotongzai thabak nga tawdai koi niti niyom aise ay yumdagi hogodobani ay committee gi hogodobani ag mathanda niti chungnai koi puna makthab tongminasi aduga haiba awara pa level sindo adusu phadana board meeting thamakanda tanaraga sina pate kai dopsigi to tanara kanda edi samna level board members in president and memorandum bi sadadi adu sanaba thawna ta banina phadana tanaraga si tausi do tomidasi haivas mai thamjage jaga kudumaki lewa kudumaki maduna magi line license haivasi basi protect tawraga madu ngak na sapa lewa tu bagi isafat bagi mangda thabreba oine ekoi su ekoi na ekoi culture ekoi lining masi mamang thana puna buhana bada aisu aso mating pangjage hairaga iten jari pranamukare